Manipur de hanboina Imphal Smart City Mission gi Makhada Rotary Parking System thamnaba sava ki thabak akan mamong da chathari. Hana lep kiba matamdagi khara chontharabasu system asi lakpada Imphal manungi parking system da ahongba khara laklaba yai. Adubu mafam mari da sagadaba Rotary Parking System asi karama matamda marimak uba fangadagi haibadadi khangmangamdri. Hiramasi gi matangda paudamama. Matang ina malem da missing hengalak pada pik lebasu pik na Manipur da su missing hengalak li masiga ilo na chaka ani panba madi chaka mari panba yauna makal kyagi gari masing su nongmagi lep tana hengalak li mara masina sera sigi konong Imphal su mi chin bagi chang hengalak tuna gari leina pham leitaba parking leitaba madi lambi nakanda gari khamjin bana chathok da pi riba kudong chara basing miyama thengaduna lakli adubu Imphal Smart City Mission gi Makhada Rotary Parking System thamduna Imphal manungda gari khambada kharada oirabasu kudong chahanaba pandam thamli Rotary Parking System mari gi manungda amadi nagamapal chungkhang lerakta sabagi thabak chathari Andra aigi ming sokaban pole bobo maitei ai sida sarin jawe le jamne boko company gi thudagi ada company gi maming na sigi toltok selije si company maming LT elevator ka weduga smart city gi makha le project ne boko smart city na dum pai project na haitare ada sigi poche Manipur parking system asi mafam amada unit mari legani masigi manungda unit amana chaka ani panba gari gini maduda punna gari hombrarom changani haide loina unit amada car tara mari chanba unit ahum legani nagampal gi oina unit ama sabalo silakle makhata bathabaksu leptana paikhalakli lambi chinbade kitam paranida gari thamul leitawni na ko mai tuka mama ka pajan ni lambi chatok chasinda apan mai amu wait na to khara de samara sao ai ni tau bi wai tau da bai wa ni ji phutpa chu ko leitre o yo mong yu le le mi ne soro mai chale gari chu chale do hai ju ji smart city ki कोई सिंगो सगली बा हाय बदी कोई रोलिंग पार्किंग अभी 6 फ्लोर होइना सानी तोल बसे समना हाय बदा कोई की हाना गाड़ी पार्किंग नै तब पतबा याम चिन्ना पतो लमी से लेबो से सिम कोई जी खर मकैदी अदुम फरगनी को अदुगा हाय बगी कोई की मोड होइना लेजे अदुगा लेबो ऑटो दोसु अदिकी माय मखम चाबा गवर्नमेंट मखम चाबा जगह दा सिंबी गरगा असुगुम मथं कोई की मणिपुर की ओवर डेवलपमेंट तोरपसिदा कोई वाली कागज से Imphal Smart City Mission gi manung chuna ahanbagi oina tongan project kumari pakhatpagi manungda matam khara chontharabasu project 33 romdi pakhatpa loikhre Rotary Parking System yauna lemhoriba project 3 asi haukiba August tha phawbagi manungda loshana panam thamkhibani SKTV news na phangwa pauda sirasigi oiriba law and order amadi mapandagi pochai pusalakpada khudongcha da mayok nabadagi matam khara hena lawrabasu sahi asigi December tha phawbagi manungda nagampal la sariba Rotary Parking System asi loshalaba yai haidi adubu atopa mafam ahum adugi oinadi hojik fawbagi oina sabagi thabak mangam sanabugum tawri amaromda Rotary Parking System asiga loinana ima kaithalgi basement asi gari khampham oina pungfana sizinarabadi Imphal manungda chathokishin tawbada amadi gari khampham leitabagi khudongcha da bakhradi kohongani haibagi thajabalai karigumba matamda Rotary Parking System asi atopa mafam amada hongdokki harabasu matam sangdana hongdokpa yaba system ni haina mahut ki director ngangom utamna SKTV news ta phongdorakhi अखोई इम्फाल स्मार्ट सिटी की सिदा मैन वेना टॉप प्रायोरिटी से अखोइना अर्बन ट्रांसपोर्ट पीगी मसिगी प्रोजेक्ट से सेमको मतमदा अदुना अर्बन ट्रांसपोर्ट लापा ट्रैफिक कंजेशन हंदा पब्लिक अखोई मोबिलिटी हंगल हनबा ना हायरप मतम सिदैदा मोबिलिटी नाय कांदा बस टोंबो खकी वरी नते बस टोंबगी कार टोंबगी टू व्हीलर की साइकिल की पेडेस्ट्रियन खोंग न चटपगी
aduna matam kharagi mamang da koi gi smart city gi site ta gi mafam da cycle killaga kholaga mayam ji cycle thoba gi habit hai na ba le na ko na gi ba kangma manung da cycle da chat thojil laga yeng ba ya na gi plan to gi ba ko ki ba mayam na biram gani koi gi bazar manung chi yari gai gari chathan da bi da khong na chatna na gi pandam da dumaina taw gi bani aduna hojik naga mapan lomda multi level car parking sumaina sigi multi level car parking si sina tawgdoi si pick raba space da car si mathang layer tawra pukhat khidawni na car ni phu mo maga gari macha hundra mo maga aduda parking macha da engine gi doin sugumba si hayeng matam gi chawkhalakpa gi matungina lambi pakthok pa photokpada hairiba parking ji mafam chadre na kaigumba chahi manga gi tara gi matungda mayamna hainarappa targa su adum hongdokpa yaba poni masida lairiba structure ji prefab oina tawgudamni na madu sidu aga hena mafam chabu dum thangdu aga kaisu sen yamna changda bida sen yamna mangda bida dum sizinaba yagadawba poni Imphal manungda gari khamba amadi miyamgi chathok chasing gidamak paikhatpa rotary parking system thenglaba su thengna saba hore atai lemhoriba mafam ahum adusu atu matamda thabak haubaga lorena ima kaithelgi basement da gari khamanba yanabagi thaurang yauna integrated command and control center gi thabak sing atu matamda lotion birabadi Imphal manungda thengnadiba khudong chadaba sing khada orebasu kokani haibagi thajaba leidi SKTV News Parom Shariba Ketrimayum Premchan Imphal